Kolkata puge tauramba drug kilo mari airport ki fakre habaki pawm su yawrioza masi oza khogi imphal de Kolkata da puna bo hotna ramba yamlaba kg mari rongi brown sugar airport ki fagat kibagi paw su lere then ngarang su khogi drug ki traffic economy phaba chamuda khogi police commando habul darama legi dabagi paw su yawrioza drug se khogi phaba su lepte oza si Choba kingpin nama di lay habadi tapon itu kingpin je phabadi ngamdinga si phawdi oza pawsi kamani yengbe oza mata Dr. Kaman gi madhabi de su masi aroi ba kanu sim yawbani kana che huran mana phar di kana na wayen ni gaina adu aron ba leidana adu ka kingpin je ayama maliyang gi history ji yengkanda always kana ne makoi singse yamna high profile da leiba miyoi singa adum nexus leiba haiba tare aduna kana ne hurali sina kana no phadu sina kana no phari singsina marakki oiba marakta leiba akoi transport leiba driver sing hai batare na career sing aduni ko aduga taseng na mapu sing adudi phare khanga bok thadok khriba na mamang don thadok khriba na tro adu bo ngamba kaino ni hai bani aduna hai ba si adum masi tahum thoi maleng ni yaga da bani na hai raga di madugi lai bak to mutla da bani ko aduga amuk cinema drama da su phadana kanoni government ki natraga kana bureaucrat officer gi natraga achaw sangi marak ta gi tawraga su aroi bada hinge hairabadi hariba phatta ba racket hai batare hai ba kanu kangbu do madu mai thi bi ba hai sina future ji adum loi utli ba ngatani aduna manipuri khunai da drug ki aduga asigumba laiba peace laitaba gi marakta drug ki wathok si nungti gi natte nungti manung da amuksu toina ngasi ba no isu dum cha tawrongani ko hojik pha da bai wani adum tawle ba pot amani aduna sigi kanu si amana khanga da buna lidin drug hai si powder ni ko adegi natraga in other form ni kan boiraga su mathwai pan ba potin na te dana maduna hai ba mathwai pan da pot asi kanana puri no hai mathwai pan no mayam sing chini mi nga tani ko aduna hai ba mayam si mi na tong bunga tani aduna lairiba government ki commitment aduga land of the law phasna lairaba aduga magi police action lairaba adui taragadi hariba mathai pandaba jakki mafam leifam thokte ko aduna swaisida adum akoi ineffectiveness aduga ai kana daba active oidaba attention pidaba government ki irresponsibility oiba maming da war on drug ka lautho kanda adum thabak na pasing jingin daba sangi ba khara duna amuksu chapchana atau pelaibak singda sati dandi drug puram bagi natraga saram bagi phaba da piriba amukana kihen badu nataba akoi di phaba na bohena phari kana khan bagi kaino ma karai da phagi mayam du adum kanom tora ta leram da leidana sigum bagi mayam singsida asai akiba leitana drug ki posi adum laksalakpani amana asai gi yang yanu aitabani mane pugi commando hai commando si drug yon bana hakel abani drug ka pubana leidana adu khasu adum matam gi am sensitive stage ne kharo chexing dongni commando bai wahai se yamna kanoni phajaba yamna maleng gi oina sidagi hena train tongninga leitraba pol amani adu commando gumba ma saigi kano drug pubam khana thang na thilan basisu koi state police ki oiba kano se training ga hai gadra natraga magi kano se measures se yam section na kano always attentive ayamna ai tuina pali attentive hai bose hai am cautious oina takeful oina koina kano red to oiro am to oiro ko ek to ga sai ki sek nu mi am se hana to thoka na wari utai chana ba kona ba to hudra bara aduni akoi sunwai te commando ai si drug ko na tha adu su no maina na ta ba ko thang na thin ba ko pa ai se sai hida aduna sigum ba am ji thoi ba se masi na koi lebak se kana sakhot pa natraga ing ta pa leitri bani aduga mayam sing asigi sinthok lambi leitaba unemployment gi aduna tongan ba apang upai thirakpa laaga phoila sana bagi policy leitaba aduga inda leidana sakhotaba matam asigi malem sida akoida sigi industries hai entrepreneur khadi thole ego aduna aseng ba miyam thok piba yamba ko industries si phangkhang amatta leitri ni dana adum si mayam si yeng kanda akoina yaring ki section thorang longmina si ma ke kuding makta sigumba kanu se laitana ba hoda si hai ba kanu se akoi thamge ko ni hoja mathang da mulak jage